Akaswani Imphal, Ningthoujam Suni na pau pazari, ahanbada maruiba pau. Manipur da pungkun marida COVID ki anaba miyoi chamapan marfumathoi naba paduna discharge tauki, naba pharakpagi changsada marfutare 10.3 amada lairi. Kendra ki Health Secretary Rajesh Bhushanna sabhabati oiduna pangthokiba mifamda Manipur yauna rajya tarada hauzik oiriba COVID ki phibam gi matangda khanakre amasung Lebak sunba tumuda chathariba COVID-19 ki vaccination drive ta hauzik phawbada miyoi koti nifu taruk lakh tara manga henbada vaccine kapkre. सरकार की फैसिलिटी सिंगदा सही तरह निपानी मथक की मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिंब थुमुदा चथरिबना ना ओइरबे सिंगना वैक्सीन असि कापथोकनबा अमदी अतै मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीबे लैरिबना मियामना सेक्शन बा वाटपगी थवोंग सिंग तोकपिदुना यारिबा मखै युमदगी चथोक्तना लेबियु तंगाई फदना चथोक्लबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुदसा तोइना हमदोक्तुना तरु तनाना थंबियु कोविड का मरी लेनबा ई पाउसिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 1800345381 नि कोविड-19 दगी ngakthoknaba tangai fadaba chana kanglon sing ngakna chatpinaba moirang kendra की एमएलए पी सरचंद्रना अपील तौरदुना हाय मणिपुर की नुंसीजरबा इसेसल इसिलिनाव पुनमकपो मोइरांगी एमएलए ओइजरिबा पुख्रेम शरदचंद्रना नोलुकन खुरुमजरी तमथीरबा कोविड मसिदगी खोइसिंग आक्थोकनबगी दमकता सेक्शन बगी फिरेप लोगो मतमदु यौरे कोविड की वैक्सीन सोइदना कापथोकपियु एकोइ माइखुम एकोइना मास्क सरगा खंगरिबा सी सोइदना सिजनबियु उपियु मी अमगा गे मरक्ता फुट तरुक लापना लेबियो हाइबा अपील से एकोइ पुनमंग ngakna chatsi kutsa fajana sanitize tawdana thambiraga kut fajana samthokpiraga sabon sizinadana yamna sengna toina एकोइ हक्सांग असे लूना न थंबियु कोविड लाइचत असिदगी ngakthoknaba मणिपुर की चीफ मिनिस्टर न लुचिंगदना एकोइ पुनमकना मतम मतंगी ओइबा तंगाई फदो चतना कांगलोन मयामो खंगांगना चटसी हेदना अपील तोरिबसे मसे एकोइ पुनमकना ngakna चटलगा यामना चेक्सिनबा हाइबसिना एकोइ लाइचत असिदगी कन्ननबगी अमत्त ngairaba पाम्बेनी हेदना एकोइ हजिकति खंगरबनी मयाम कोविड की लानसे एकोइना माइ पाक्तबे यादे इसेसल इसिलिनाव प्रजा पुनमकपु अमुक कहन खुरुमजरी हौजिक मपुंग ओइबा पाउ मणिपुर दा हौकिबा पुंकुन मरीदा कोविड-19 दगी नाबा फदुन मियोय चमापन मरफु माथोय डिस्चार्ज तौकी नाबा फबगी चांगचादा मरफु 3.8 अमदा लैरे कोविड के अनौबा केस 95 सुना अमा थेंगकी कोविड पॉजिटिव ओइबा मियोय 35 सिकी राज्य की हक्सेल विभाग न ngarang thokiba chirol amada hai puna miyoy lising taruk sambri humfu manga test tawbagi manungda miyoy 95 सुना अमा पॉजिटिव ओइबा थेंगकीबनी पॉजिटिव ओइबगी चांगचादा 32.8 नि हौकिबा पुंकुन मरीदा लाइचत असिदगी मियोय 35 लेकिदबा मियोय मापनदी कोविड-19 की वैक्सीन कापत्रिबा मियोयनी हौजिक फावबदा लाइचत असिदगी लेकिदबा मिगी मसिंग लिसिंग अमा चांगा यांखै तरुक सुरे राज्य से अपुनब पॉजिटिव केस मसिंग लिसिंग मरफुद्रानी पान चामरी निफुमापन यौरे एक्टिव केस लिसिंग तरा समगा निफु लैरे बोर्ड ऑफ सेकेंडरी एजुकेशन मणिपुर न लौबा कुमसी सही की क्लास 10 की परीक्षा की फोल ngarang लाउथोखरे कोविड लाइचन मरम ओइरगा परीक्षा पांगथोकप यादबदगी असेसमेंट कमिटी सेमलगा महिरोइ सिंग द मार्क पिदुना परीक्षा की फोल असि लाउथोकपने परीक्षा सिदा महिरोइ लिसिंग निफु तरे चनी सुना निपाना परीक्षा थाबदा पुनमक पास तौदुना पास तौबगी चांगचादा चाम ओइरे राज्य की लघु सिंगु विभाग न चलिबा नोंजु लौरोक की ओइना तंपाकी जिला सिंग पिगदबा हार की चांग लेपथोखरे लघु सिंगु विभाग की डायरेक्टर न थोकप चेरोलमदा इम्फाल ईस्ट इम्फाल वेस्ट बिष्णुपुर थौबाल अमसुंग कक्चिंग जिला सिंगी ओइना पिगदबा हार की चांग लाउथोकले मरी लेनबा जाप्टी कमिश्नर सिंगना लौमी सिंगदा हार कोविड-19 की सना कांगलोन मपुंग फाना ngakpaga loinana नियम चुमना यनथोकनबसु चेरोल अदुना हाइरे इम्फाल वेस्ट डिस्ट्रिक्ट पुलिस न ngarang nungthil maklang sangai thildagi
Pasoi Langjinglom da haigalakpa gari amadagi yungau liter 715 rom phare hairi gari adu thaurukiba driver adusu phare hairi. Tabiriba pawasi Akaswani Imphal dagini. Lebagasi yauna Lebagasi oina Manipur yauna Rajya Taragi COVID ki fibam gi matang da Kendra gi Health Secretary Rajesh Bhusanga ngarang mifam pangthokre. Manipur, Kerala, Maharashtra, Karnataka, Tamil Nadu, Odisha, Assam, Mizoram, Meghalaya amasung Andhra Pradesh ki COVID ki hauzik oiriba phibam asigi matangda awangba thaki mifam pangthoktuna hana yengsinkhre. Mifam asida Rajya Singh asigi Principal Secretary Health, Mission Director, NHM amasung State Surveillance Officer sing saruyaki. Thormaduda COVID positive oibagi chang chada tara henba jila sing mi satpa amasung punbada athingba thamnaba haiki. Home isolation da leba mioi sing da darkar leba clinical treatment matam sana pinabasu haiki. Makoi sing asi mapanda thoroktuna anakpada leba mioi sing ga tona tinabra haibadusu section na yengsinaba haiki. Rajya tara asida jila nifu tarukta positive oibagi chang chada tara heli aduga jila yankai humdoidana positive oibagi chang chada mangadagi tara phawbugi manungda lei. Maramasina Rajya Singh asina test tawthobugi thaba khumang yangsinduna COVID ki vaccine kapthoknaba pautak pirakhi. Lebaksin batungbuda chathariba COVID-19 ki vaccination drive ta hauzik phawbuda lebagasigi oina mioi koti nifu taruk lakh tara manga henbada COVID ki vaccine kapkhre. Haksel Mantraloina hai haukiba pungkun marida mioi lakh yankai nithoi lising mutramapan henbada tika kapki naba phabagi changchada marbudra 3.3 leiri. Haukiba pungkun marida laisat astagi mioi lising Kuntra tarit hena naba faki. Tokyo Olympic da Bharat ki nupi ki hockey team quarter final changkhre. Ngarang sanaki pa nupi ki hockey ki pulegi match ma da Bharat na South Africa bu panjal mari ahum da thoiki bani quarter final da Bharat ki Australia da thengagani. Imphal ngasi phongba pawche singi mareba paw singi damak hauzik Wahengbam Washington leire Washington. Thagachari suni. COVID amadi masiga mari leinaba pawsing Boshem gi metric parikya haidokpa amadi Govindas ka mari leinaba rajniti gi pawna ngasi Imphal phongba pawche singi maroiba paw oiri. Manipur da pungkun mari da mioi chani pansumna ama positive oikiba tara manga sikhiba amadi samapal marphuma thoina naba pharakpagi pawche ayamada headline da phongnari. Kendra gi Health Secretary Rajesh Bhushan na sabapati oiduna Manipur yauna state tara da hojik oiriba COVID ki phibam gi matang da wa khanakibagi paw pongnafam Shanghai Express ki Manipuri amadi English edition singda headline paw oina phongnari. State sing na tawgada thabak sing khangan khre home isolation gi case sing yengchilu haiba kendra gi wafam singsu phongnari. Board of Secondary Education Manipur gi kumchi jahi gi high school living certificate examination gi phol laukthokki bagi paw che khara gi headline paw oiri. Naharul gi thodangda parikya gi phol laukthokre haiba paw galoinana Shiksha Mantri S Rajen gi wafam exam dagi miyoibagi punsi kanbana hena maru oi haibasina ahanba headline paw oiri. Imphal Free Press ta sada samagi changda punamak pass tawbaga loinana Bosem na class 10 gi parikya phol laukthokre aduga Ireipakta Bosem gi exam laukthokre sada sama pass tawre haiba pawga loinana Shiksha Mantri S Rajen gi high school khara higher secondary gi thakta onkhalagani haiba wafam ahanba headline da phongli. Rajniti goiba pawda Ichel Express ta CM Saradat Delhi gi damak Imphal thadokre BJP da yaurukpasing Delhi da okpagi thoram pangthok laba yari haina headline da phongli. Huyelan pawda Govindas ki laibak nasi laikhai taragani haiba ahanba headline gi makhada Govindas Ningthoujam gi ningai BJP gi national leader singna kadai phawa maning thunghanba ngamgadori haina phongli. Chief Minister N. Biren, Party President A. Sarada, Delhi da thungkre haiba pawga loinana sana laipakta Govindas Ningthoujam Delhi da ngasi BJP da yauraba yai. Aduga pongnaphamda Govindas ngasi BJP da yaunaba sem sakre haina headline da phongli. Manipur dagi tarahumdo yauna satsinaba call center hanglamba mioi humphumanga Delhi dagi phare haiba paw amasu Imphal Free Press ta anisuba headline pawoina phongli pawse kharadana pawasi ahanba lamai da phungnari suni. Thagachari Washington Loishilakpada COVID-19 dagi ngakthoknaba face mask uppa foot taruk lapna na leiba khutsa amadi mai mit tarutana na thamba haiba achamba thong ohumasi ngangna chatpinaba amukhana ningsingjari aroibada maroiba paw amuk. Manipur da pungkun mari da COVID ki anaba mioi samapan marfu mathoi naba paduna discharge tawki naba pharupagi changsa da marfu 3.3 amada leiri.
केंद्र की हेल्थ सेक्रेटरी राजेश भूषण सभापति ओइदुना पांगथोकिबा मिफमदा मणिपुर यावना राज्य 10 दा हौजिक ओइरिबा कोविड की फिबम की मतंगदा खनखरे अमसुंग लेवाक सिनबा तुंगुदा चथरिबा कोविड-19 की वैक्सीनेशन ड्राइव दा हौजिक फाउबदा मियोय कोटी 93 लाख 15 हेनबदा वैक्सीन कापखरे पाउलोइजरे।